Paushadi Yumpum Uipamar Uipapokar update Taujari. Mars Daraki Matung de Manipur de NPP na losing Balangak Lag Lagani Zoy Kumar. 45 Singai ACG NPP Mirip Niham Sambroiki no Magi Waiba Political Conference amangasi Ukrulki Town Hall the Pang Toukhre. Tarunga Mari Linen National People's Party NPP Vice President Suwariba Deputy Chief Minister Waijoy Kumar Hai NPP Asi Komzali Singapura Sampan Marfugama Panda Uripokta Sapongke. Matam da party asidagi mute khara mai faki masigi tungda matam sangna Manipur da NPP gi mirhut lairudraba matung da kumjali singadi taraga tareta apughana NPP gi mute mari mai paklake mute mari mak minister oituna lengak sasanda yam maru iba thodang lauduna lake manhai hogiba Manipur gi political history da BJP Congress khaktana yamna maru iba national party oina launa tuna lagle adoba kumjali singadi taraga tareta gi di NPP su yamna mapangal liva amade Yamna Pamna party and boy to the lagle. Halaki Mikhal the NPP na Thadu clipper, Mirep Contragani Pangi Manunda sing the Mirep Tara Thadu clipper Asikim the sing the Taruk Taret, date Sweden Karakane. Masikimanung the Singai Esisu NPP na Mai Pakare, Tambak Tasu Taragatare Rom de Sweden Mai Pakare. Punda Kunga Taruk Rom Pai Pak to a single largest party with an NPP na losing ba, Langak Sweden the same gane. Mastaraki Matung the Manipur the NPP na losing ba, Langak Sweden a Lagane. Manghai legak parliamentary ba BJP da legak manung da thabak amba tawpada NPP da kari kumba amba taklam da thabak tawduna lakle mahoi gi mathak taw wangang basing phajin punsin na sasan tawduna lakle NPP na legak pairak patara badi sing da sakthong phangda basing chap chana phangan gane India gi wana jal jiban mission as jamna phajab mission na moire adoba BJP na Manipur da dining thina yon bangamdre BJP sin da khak tawni haiba khakni adobo NPP di hai ki basing thabak ton thokare Taromatu the NPP President Weriba Mikhal Chief Minister Conrad Sangmasu Saruyake. Tarungi Manuk Chana BJP Thami Kara NPP de York Pagaloinana. Magoibu Conrad Sangmana Party Gilingan P Yanduna Taram okay. Atopopau Amatana WADG Secretary the Akiakan Fiki Bagitauto Marilena Basini Youngsin View WAD. Women Action for Development WAD Secretary Sovita Maksanta from the Sakang Dava Mute Anin Akang P. Kibagitau Atuamatam the Marilenava. Authorities in the Youngsin View and the WAD project coordinator Kamla Tafana Tador was Jerolaman Aire. Jerolan Aduna Hai Sakang Dava Mute Aninanga Yupumapan Minute Jankabari Rom Tabada. Impal Westki Palace Compound Labor WAD Office Gate Mamangda. Angang Babasugi Activa Scooter Amen 01 AC 3426 Amakhamdana Tamlava Matungda. Mui Ani Fazada Boy Wataka Sinaduna Lau Kong Burger Loiner Getnam Karake. Akanba Mong the Lau Kong Padagi Sofitagi Masanova Halnatake, Atomova Advanced Hostan the Twin, Tokva, Hostal Gimafu Amma the Pheasant Parties in Marak Onkana for Ramkani and Lauduna, Toina Kanjin Patorude. Tungdana Midjumba Matung Pung Baro Makarum Tabada Office Compound as a caretaker for Jaikara. Lainana bathok for the office conduct na labor dukan amaki mapuna miyu ani scooter da laktuna sovita gaming panbag loinana navigi mode sit amadi reputation gi milk da fazada va uncivilized way boy wata kaya sinatun law khong patau ke haipa pau tablakhe aire cherol tun makha tara tun kumjali sing ani tara ga tare ki akastha da m sovita bo sakang da basingna agi khang pirakwa gi thodok thogi maduki matung tarak da kumjali sing ani tara ga mapan ge July Thagi Sachet Kun Mapanda Noi Fiber, Mui Amana Amokana Tretan Taurake. Sovita Mangsada Bam WAD Secretary when a Taupu with a night UNMMG Women Committee Convener Suere. Status is what Harvard Novisi Hakana Begam Mokona to the Lagle. Maramasina Marie Lenapo authorities in a Tautok Asigamari Lenin and Besdeket, Tobio Amadis Delenga Asnamani Forge. Novigo organized Amadino Pig Human Rights Defenders in the Pinapa Asugamba Makalki Tretan Seng. Harassment Amadi. Intimidation sing asibo control toner bataba packet pio aire. Peaceful Street Corner meeting thinking by Yanning Day SDDCM. Saddle Drive Demand Committee of Manipur SDDCM no COVID ki SOFI nga lagamiam ki satok sa sendaso. Akay feed in English signal loudspeaker sinaduna Street Corner meeting pang thok pa thingjin nanaba. Thingjin ba Yanning Day SDDCM ki zero laman aire. Jerolas na height ningsing bayay Street Corner meeting ki campaign asi Impal West ki DC da ki permit panglaba matung Impal West ki area da saliva February tha asigi se taraga ni thoi amasung taraga hom doi namini ni sa thaba horo pani Street Corner asige pandam de miampuna Manipur gi yellow me mitai pu as the list ya hondona constitution ki ngalo pe ke dabani aina horiba yawasi miampuna khena mamutta na khangmena dabani
loina masi gi matang political parties sing amati makoi gi mute wariba candidate sing gi phire fu khangna bu hona minna bane masi atopa laimina river atai fruit amata gen interest on gada banate madogi mathakta ihau asigi ihau wasi political party amata gi mirep ki bayok ta made favor tanate masigi hello missing India ki constitution da piri bhaka do mitai da su piu aibani masigi matakta street corner ki meeting sing da atofa laimina river fruit sing gi mayok ta wafam amata phongdo kiba sina kiba laite adu maram isa sa da February tara kum do ki na bidang da permit cancel taw rakhibane masi miyam gi freedom of expression gi hak nam thabani hainge permit cancel tawrkhiba bu amuktang khandhabira ga report tawbidna street corner meeting makha sa thabai han biu ana dc impal west da thasi gi taraga taruk da si ama thakre adu phaus phawu pakum apha phangdri aire maramadu na lega ki thawung asibu janing da pen bu phongdu tun sddc ang gi beus na tha asi kolhom doi dagi kon manga fawu ayu pung taraga mathoi magai dagi nongtil pung ahum fawu namit umni committee ki office leiriba dmu complex da leiba ima khonthok kan begi suwang da covid so fi ngak laga wakat bifam cha thagani sd ge khongsing chokat pi be sing ke marak dagi kana kumna saruk janing ba yawrobasu lakpina da bajawbina na apel tawrakle Nagalam da MLA Humfu train ki makuk kumbani train makuk asina chumna satrapadi accident thokane miam awa banangani ipomcha Manipur la river MLA Humfu rail gari amadi makuk kumbani rail gari ki makuk oriba asina chumna satrapadi accident thokabadi miam awa banangani adona train makuk oriba MLA Humfu na miam ge amadi tungi khalaga afaba thabak tawbaga loina chumna chatpa mathau tai aina pasoi kendra da ZU ki marip oriba W ipomcha na phangdokre Tagel khongbat maning lekai de leba ima layawnu community hall of angthok Mikhal ga mari leina ibom sage phiral singkat bagi thorom da ibom sana makhatana hai maning halaba khulai ase manglom da pukana na ba asoba thodang lona na ba ai Mikhal thengna jabane maroina Mikhal maifak lava myojina miyam ga dabak thabak taw gadavani loina leibak nga ka thori bani leibak ga mangha puda madugi mahau phangba nungaiba yai fabo ohin gadabane ase khuna torom thabak sing adu tungi mirolna saga thori bani Mamang takta halaman sing na tawrang bathavu ki mai ekoina chari bada ekoina nukna chari bra kapna chari bra haibadu ekoina khandaga da bane kunai amagi damak ekoina thawdak lofom thogi Manipur si apuk state amane average phone phone si laga lepak asi semli bani yam rabada kendra amana mioi lising jangkai humpudi legane mioi afun balla kunthra ga ni thoirum amadi mioi humfu asina Mioi afun balla kunthra ga ni thoi rom asi mioi humfu asina lusing ga dori bane mioi humfu asi train gi mako kumbani makoi chumna chalaba matam da ekoi gi panthong bam yau ga dori bane magna extend thokpa matam da miam so khudong thiba nang ga dori bane maramadu na tungi mirol gi damak ngasi gi mirol na afaba thabak khara thofum thogi habu wakalon da ngasi aina Mikhal thengna na ba thorak bane haike Mikhal ge Mathou to Haiba Yadaba mari suspend Toukhre Lagliver Taragani Toy Suba Manipur Legislative Assembly Mikhal Asiga Mari Lane Impal West District ki oina tongan ba polling sing the Mathou Toga employee Mari Makwagi Mathou the Tausa Dabagi Damak Impal West ke District Election Officer TS Kiran Kumar suspend Toukhre employee sing atu the State Academy of Training ki pion S Navakumar Manipur University ki Department of Sports ki Assistant Consum Sobasandra Gram Sevak Training Center ki LDC Sirajuddin amasung Manipur University ki Engineering Cell ki Attendant Jamlembam Sukumar ne magoi suspend the leading impanung de Impal da laigadabani amadi mangjongna aya balok da magi department ki headquarter thadok yaroi anasu order aduna makha tare hariba employees sing asi Election Commission of India ki makhada election ga mari leina bathabak tawna na bagi dabak deputation da lakhibane maragasi da BJYM ki members in the phobdagi hostel yauna kre Ziribam Assembly Constituency as the political party sing na vote khompagi sang tapna wang khalagle loina na workers sing marak da khana chaina bu thodok masa thokpa horagle ngarang bidang pung tara magharum taba atwai da BJYM ki music sing na atwa political party ki workers sing Lalting Khal da forum le aire hiramasi ki matang da Lalting Khal gram panchayat ki social worker wariba puja nam sudra na pami sing da hai ekhoi gi khul gi mi sing da torture tawi masi ekhoi yaring de ngarang so ba incident amuthogi ekhoi gi misu fadana thina fubudagi hojik jiripam muthesaljar hostel laikanari haiki aduga aikoina fampati manting asi dagi nutel pung manga hekta bada mi manga dagi hena ekhoi gi jifi sing haibadi Lalting Khal jifi Soto Vekra jifi amdi boro Vekra jifi da sang bayaroi GPS da gari mayam puraga chaklak lagadi ekhoi gi jifi da leiriban ha mayam asna penalties tawgane Penalties to the Tolok for Fata Koding Ziripam Administration and the Election Commission authority in the Pugadabani Ida promising the Fondoke.
Makatarapa atopa pau amadana hatkadaba natragana camsingda thajingadaba Ukrainian list semle. Russian force in the Ukraine Vasilava Matunda hatkadaba natragana camsingda thajingadaba Ukrainian chinkaduglaga list sing semle. Haiba thajning of information lady aina US na phangdokre. Geneva the live UN Amadate International Organization Single Office ki US representative but seven Makataran be something in the China forest or over the Natragana Yamna. Resistance pirak pada Russian force na misimina thogan pa yapa mong da tankai na pi thorang sing lokalakani aibage thazba yaba information chu leire aige Russia fu lan tholok fu yapa fiwam sing dagi handok hantuna diplomacy da mai onsin hanada ba US na ariba kudong jaba kudimak thirak pa galoina Secretary of State Antony Blinken na February taraga tareta wafam sing ase Security Council da kangan ke mahang na maruina Russia na akaknaba Ukrainian group sing da target tarokani haiban information su fangle aige Kerala da RSS ki workers in the CPIM ki worker ama Toukhre. Masagi sahi yang kai gamari surava CPIM ki worker maning tawkaban pit ki angan bada Kannur ki thala siri da Toukhre and Left Democratic Front ki convener A Bezia Raghavan Fangdokre. Haridasan ko wa victim madu ngami amane Kannur asimatam sana political crimes in 20 thoba mafama mo erake. Maroy na mafam masada BJP RSS amasung CPIM ki marakta Tuin khutong nai CPIM ki matungin hauki ba sahi ani asita Kannur da har ki mamiyo singe manungda Haridasan na tarasuba victim ne aroi bada content singa sigi maroi ba pau khara asibu pau dam jariba Manipur local news YouTube channel amadi Facebook page asida gi yang biriba panama pathaga jari channel channel dong da kana bade subscribe to be the person subscribe to be maroi na like and share to su kawi gar number po amakhana thaga jari